Manipur Police na Delhi degi fakiba rights activist Dr. Mark Thangmang Haukip ngasi Imphal da Purakhre. Imphal da Yorapaga Mahag Imphal West Police Station da Puki. Mahag ki mathakta lakpa case amaga mari lainana police na samon thabada Dr. Mark na madugi chapchaba paupong PWDagi Mahag New Delhi degi fagat kibani. International Human Rights Association IHRA Manipur Chapter ki President Dr. Mark Thangmang Haukip asi police na New Delhi ki Kishan Garda leba Mahag Hindegi fakibani. Dr. Mark asi Manipur da Dairiba Kanglup Masil ki marakta yengtinar payaba warol kaya ngangi haiduna. Chorchanpur District Police na Mahag ki mathakta IPC Section 153A by 5052 ki makhada FIR ma pan kibani. Mahaki matakta paliba case amasung Mahaku Manipur Police na fakiba thodok asi mayukta handak kupi na namna taba Chorchanpur amasung Kangpokpi District da miyam akanba khongjam chathakibani. Marag asida Kuki Overseas Community Network Malaysia Branch Kuala Lumpur na Dr. Mark Thangmang Haukip na Kanglup naiba amasung Kanglup Masil gi marakta yengtinyar payaba warol amata phongdokiba leite hairi. Mahakpu athubada thadorakadabani police na mahaki mathakta siriba maral asi chungde hairi. Kuki Overseas Community Network Malaysia Branch Kuala Lumpur na hai Dr. Mark asi Kuki Kanglup ki rights kanaba honaba achumba ngangba uchungba amani. Panbaya badi hokiba ing lising ani kunmathoida Kuki MP Manipur KIM na press ta sengdokiba warol amada International Human Rights Association IHRA Manipur Chapter ki President ni haiba Mark Thangkomang Haukip Allies Mark Haukip Kawami asina social media da warol kaya fongduna Manipur da leminari ba Kanglup Masel gi marakta nushi na handaba na silliba thausil asida group asiga karigumba hiram amata da mari lenade hakibani. Lising ani kumatoi di July kulhumdoida Kuki MP Manipur na thokiba cherol aduda Thangkomang Allies Mark Haukip asi Kuki MP Manipur na haukiba ing lising ani kungi April 13 dasu kokhatuna wa hangba leiki loinana mahak masana maral yazabadagi ngakpiki haina phungdokibani. Cherol aduna Mark na social media gi kuthangda fajadaba warol kaya ngang sakpagi thabak makha adumak chathari haina su kimna ing lising ani kumatoi da thokiba cherol aduna phungdokibani.